mayambu ahan namaktada pantholilam ga maikadigi ikok nona taram no uksari ngasidi aseng mathok wari makhak ekhone khudol tamjage wari si yamna sanabadi lijararoi adubu thodo asina ekhone wari chita matamda nakhoi nakhoi gi nasada kari kari phawi amadi masi kayam pharibano kayam phattabano habdusu wari tabidibasingna comment so haibiyo thodo si atai amatanate sahi shudingai chen khiba amagi wari ni hojik tabirasi ekhone chamjaba aseng wari di jumpham oiba sahi shudingai chen khiba nupidugi mamingna thaja aduga nupadu mamingna piyo maming aseng amatanate piyo na thajadagi sahi taragani thoi humdoi hena hale piyo di paisa ju khara pai imungi machani aduga dukan macha macha singda mahangna sen chandokna mahak nutigi paisa collection chat piyo ni mahangna asum paisa chandok matamda makhoi gi thangnaba khuldagi mahangna nupi amkhaki paisa chandokpi gi dukalda paisa khaiba lakpa numitni mahangna ahanba oina thajase thingnaki thajasu numisida piyo na mangoni yengkiba miyeng ase mahak ikaiduna tumine no tharami dukan sidigi mahak pochai leba phawa ngamdabani piyo gi miyeng asida dukan phuni binu piyaduna khangki thajana chakra matungda piyo magi chakima magi adomda mamit aduna koitan tanduna aduma yenglari magi miyeng mata odubu ubada mauna ha aduna nangni yeliba miyeng adugi ata khangi ko haduna piyo da haikibani piyo su pakhangni hajaribitani matam kuina nupi ngang yo khalse kya kanna oidabra paisa tanbadi henna ngawribra adubu ngasidi thaja urubada magi puning na phawase lot pangam duduna mahangna mauna asida nupi sik mamingbu kari kawbano haduna hai mawoduna su yamna chamna hai madi angangni mamingbudi thaja kawbani nanga magi yenardi nangna mangondaga mayam halangani nangna pokpu yani ne sahi taraga manga taratru aduki changorangani piyo su yamna thona khumki sahi khena bu kedoge nupi gu nupagadi nupana sahi hanmase adumu chenarabani as masi angang simdi ya he ai handakti asomda khara toina laktabu yaroi dori haduna piyo na mawsida haikibani pandukan phalibi nupi aduna su mangonda ki paisa pu lobu tawbanina matung tabdasu mathang mathang lona gadabusu leibanina nangi mateng pangine nangdabu nuksirabadi ai hairagi yengini haduna hek haikibani asumna numit marini mangani yamna toina piyo asomda lae aduga marak marakta thajana dukan sidiki pochai leiba lakma matamda mukhoi ani thengnaki unaki piyo na chakha matungda thajana lakma matamda mawoduna hairadi masigi nupa se paisa su yamna paibani khangdeni nupa se nangbu ubadagi nangonda pungaw ngawre haduna dum torok lereni nangbu kari khanbano nupa asibu khangnaragiro haduna mawoduna thiamduna thajada hangi thajasu nupa dugi masak matawsu dum toina urabanina as aidi angang odida aido khalakige as ekhoi ma khoina khangadi ekhoi pa ba khoina khangadi ngangni yaroida haduna di haiki adubu he lona khangnagadabani aina nangbu hujuk unau hujik chen chung habdina tidana nupa se maran mathum jam leibani ekhoi saida dukan phulu singse mana paisa salibu ngaktani ado nangi ngoko aina su yahangini su haikreba nangdo talasu matam kitangdi yasinaba saudana asumna mauna haduna thot noduna namdana thaja abadi piyo mokhoi inise khangna naba lambi ma mana singkibani angang naga oire punsi ki ahanba nungsibagi lambi da khongdabani piyo di wangang ba yamna haiki thajabu mana urru unglaga pu sungamki makhoi ani khangnaba nuksinaba habado orakki pak pak unade thajana thungal thorokpa magi mi ki jaba magi pakhacha mato kaya aduda piyo na mabudi matam adudi yam nuksiki yamna khanki thajagi damakta achapot kaya amsu man lerega purakki thajagi imungsu awab imung nate nungai ba imung ne asumna nungsibagi lambi da ahan khong thar ko matam di mahakse tofum khangdaba masa matomta haifam tofum khangna charang khoiragnaba karigumbadana mamun nokpagi matawsu thajagi puchida thoki piyo nadi mangonda nuksiriba mangonda khalibse thajana mabu nuksirliba sigumnadi piyo dadi thoina hena khandabra mahagna sahi hena yambagi damakta nupi masa ase aina nga hollage aina unglage haduna tawribra piyo na thajana khaliba sigumnadi mana khanbig mami takidabagum tawki
ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨꯅ ꯁꯤꯟꯗꯨꯅ ꯂꯣꯟꯅ ꯅꯨꯄꯥ ꯈꯪꯅꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯊꯥꯖ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯃꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯥ ꯇꯣꯉꯥꯟꯅꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯇꯨꯝꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯃꯃꯥꯒ ꯇꯨꯝꯃꯤꯟꯅꯔꯤꯕꯤ ꯊꯥꯖꯅꯤ ꯄꯤꯌꯣꯅꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯉꯥꯎꯅꯅꯕꯅꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯂꯨꯞꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯊꯥꯗꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨ ꯂꯩꯒꯦ ꯑꯁꯤ ꯂꯩꯒꯦ ꯌꯥꯝꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯏꯃꯨꯡꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯊꯥꯖꯗꯤ ꯃꯗꯨꯒꯨꯝꯕ ꯄꯥꯝꯈꯤꯗꯦ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯆꯥꯟꯅꯅ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕꯗꯨ ꯄꯥꯝꯃꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯗꯣ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯅꯤ ꯇꯣꯏꯅ ꯎꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯌꯦꯡ ꯏꯃꯥ ꯄꯥꯕꯨꯡꯅ ꯈꯪꯂꯕꯗꯤ ꯑꯩꯕꯨ ꯐꯨꯒꯅꯤ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯁꯨ ꯂꯩ ꯌꯥꯝꯅ ꯁꯥꯊꯤ ꯃꯥꯅ ꯐꯨꯒꯅꯤ ꯆꯩꯒꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯥꯖꯅ ꯀꯤꯅ ꯄꯤꯌꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯎꯅꯔꯕꯁꯨ ꯂꯣꯟꯅ ꯎꯅꯖꯩ ꯑꯗꯨꯕꯨ ꯄꯤꯌꯣꯒꯤ ꯋꯥꯍꯩ ꯋꯥꯗꯥ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯃꯠꯄ ꯉꯝꯕ ꯋꯥꯍꯩꯁꯤꯡꯅ ꯊꯥꯖꯁꯦ ꯃꯥꯅ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯅꯨꯃꯤꯠꯇ ꯃꯇꯝ ꯑꯁꯦ ꯈꯔ ꯊꯦꯡꯈꯤꯕꯅꯤ ꯊꯥꯖꯅꯗꯤ ꯌꯨꯝꯗ ꯏꯃꯥꯅ ꯉꯥꯏꯔꯝꯂꯒꯅꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯊꯪ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯁꯦ ꯊꯦꯡꯈꯤꯕꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥ ꯇꯣꯛꯂ ꯃꯇꯨꯡ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯝꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯃꯄꯥꯕꯨꯡ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯒ ꯃꯃꯥꯅꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯇꯩꯗ ꯄꯪꯍꯪꯗ ꯍꯪꯈꯤ ꯃꯇꯝ ꯑꯁꯤ ꯊꯥꯖ ꯐꯣꯟ ꯄꯥꯏꯗꯦ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯀꯅꯥ ꯄꯨꯟꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯕꯗ ꯊꯥꯖꯁꯦ ꯊꯤꯕ ꯐꯪꯗꯕꯅꯤ ꯑꯁꯣꯝꯗ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏ ꯊꯥꯖ ꯂꯥꯛꯂꯝꯕ꯭ꯔꯥ ꯑꯁꯣꯝꯗ ꯊꯣꯛꯂꯝꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯥꯖꯒ ꯄꯤꯌꯣꯒ ꯎꯅꯈꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯤ ꯃꯥꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯗꯨꯒ ꯃꯥꯒꯤ ꯀꯀꯥ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯈꯤ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯃꯁꯤ ꯑꯉꯥꯡ ꯑꯁꯦ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯇꯧꯗꯕꯅꯤ ꯃꯥꯁꯦ ꯂꯝ ꯈꯔ ꯍꯦꯜꯂꯕ꯭ꯔꯥ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯐꯨꯒꯦ ꯆꯩꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯈꯔ ꯀꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯅꯕꯅꯤ ꯊꯥꯖꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯦ ꯃꯝꯂꯦ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯇꯞꯅ ꯆꯪꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁꯪꯒꯣꯏ ꯃꯄꯥ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯥꯡꯒꯣꯜꯗ ꯁꯨꯃꯥꯡꯗ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏ ꯃꯈꯣꯏ ꯀꯀꯥ ꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯀꯌꯥ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯌꯥꯝꯅ ꯀꯤꯈꯤ ꯇꯨꯃꯤꯟꯅ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯒ ꯉꯥꯏꯍꯥꯛꯇꯪ ꯆꯩꯅꯥ ꯐꯥꯎꯔꯕꯁꯨ ꯐꯥꯎꯅ ꯃꯈꯣꯏꯅ ꯈꯔ ꯐꯨꯔꯕꯁꯨ ꯐꯨꯅ ꯆꯪꯕ ꯌꯥꯔꯤꯕ ꯊꯥꯖꯁꯦ ꯀꯤꯈꯤꯕ ꯄꯥꯈꯠꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯗꯕ ꯃꯈꯩ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯈꯤꯕꯅꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇꯕꯨꯗꯤ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯂꯤꯕꯅꯤ ꯌꯨꯝꯗ ꯆꯪꯕ ꯀꯤꯗꯨꯅ ꯊꯥꯖꯗꯣ ꯊꯣꯛꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯠꯂꯛꯏ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅꯁꯨ ꯊꯥꯖꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯆꯪꯗ꯭ꯔꯤꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯕꯗ ꯁꯥ ꯂꯥꯟ ꯁꯥꯔꯕꯅꯤ ꯅꯪ ꯆꯪꯉꯣ ꯑꯁꯤꯗ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯉꯥꯡꯒꯅꯤ ꯅꯪ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯊꯥꯖꯅ ꯄꯦꯔꯤ ꯇꯧꯗꯨꯅ ꯑꯩ ꯌꯨꯝꯗ ꯆꯪꯕ ꯉꯝꯃꯔꯣꯏ ꯗꯥ ꯄꯤꯌꯣꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯐꯣꯟ ꯇꯧꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯍꯧꯖꯤꯛ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯂꯧꯒꯗꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯣ ꯑꯩ ꯈꯪꯉꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯊꯥꯖꯅ ꯄꯥꯈꯠꯄ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯌꯨꯝꯗ ꯆꯪꯂꯨꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯃꯄꯥ ꯑꯗꯨ ꯌꯧꯕꯗ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏ ꯀꯀꯥ ꯍꯣꯏꯅ ꯉꯥꯡꯅꯍꯧꯕ ꯋꯥ ꯀꯌꯥꯗꯣ ꯑꯩ ꯇꯥꯏ ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯈ꯭ꯔꯒꯦ ꯑꯩꯅ ꯉꯁꯤ ꯊꯦꯡꯉꯨꯔꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯨꯈ꯭ꯔꯒꯅꯤ ꯑꯩ ꯌꯨꯝꯗ ꯁꯥ ꯂꯥꯟ ꯁꯥꯔꯒꯅꯤ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯄꯗꯨꯅ ꯃꯥꯅ ꯂꯣꯟꯅ ꯑꯗꯨꯅ ꯃꯧ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯧ ꯑꯗꯨꯅ ꯄꯤꯌꯣ ꯀꯧꯈꯤ ꯄꯤꯌꯣꯁꯨ ꯂꯥꯛꯈꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯥꯖꯅ ꯀꯞꯂꯗꯨꯅ ꯄꯤꯌꯣꯗ ꯑꯩꯗꯣ ꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯨ ꯊꯦꯡꯈ꯭ꯔꯦ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅ ꯑꯩꯕꯨ ꯐꯨꯔꯒꯅꯤ ꯑꯗꯨꯅ ꯑꯩꯗꯣ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯒꯦ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕ ꯀꯌꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯄꯤꯌꯣꯗ ꯍꯥꯏꯈꯤ ꯄꯤꯌꯣꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯪꯕꯗ ꯍꯔꯥꯎꯔꯤꯕ꯭ꯔꯥ ꯃꯍꯥꯛꯇꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯨ ꯌꯨꯝꯗ ꯆꯪꯉꯨ ꯑꯗꯨꯅꯆꯤꯡꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯗꯦ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯊꯥꯖ ꯄꯨꯈꯤ ꯃꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯧ ꯑꯗꯨꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯦꯟꯅꯍꯜꯂꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯁꯨꯝꯅ ꯊꯥꯖꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑ ꯇꯝꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟ ꯆꯣꯡꯕ ꯑꯣꯏꯈꯤ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯥꯒꯤ ꯀꯀꯥ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯊꯥꯖꯅꯤ ꯃꯃꯥꯗꯨꯅ
ꯃꯈꯣꯏꯅ ꯁꯥꯎꯔꯤꯕ ꯀꯌꯥ ꯑꯗꯨ ꯊꯦꯝꯃꯤ ꯊꯥꯖꯒꯤ ꯃꯈꯥꯗ ꯃꯧꯄꯥ ꯅꯨꯄꯥ ꯑꯅꯤꯗꯤ ꯂꯩꯔꯤ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤ ꯃꯃꯥꯗꯨꯅ ꯑꯉꯥꯡꯗ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯐꯨꯕꯤꯒꯅꯨ ꯃꯉꯣꯟꯗ ꯆꯩꯕꯤꯒꯅꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯁꯤ ꯑꯗꯨꯒ ꯃꯥ ꯅꯧꯔꯤꯕꯅꯤꯅ ꯐꯥꯗꯣꯛꯅꯔꯒ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯉꯥꯡꯗ ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯏ ꯀꯀꯥꯗ ꯍꯥꯏ ꯅꯣꯡꯉꯥꯟꯕꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯋꯥ ꯐꯖꯅ ꯈꯨꯝꯕꯤꯈꯣ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯀꯌꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯕꯤꯔꯗꯨꯅ ꯄꯥꯎ ꯍꯟꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃꯇ ꯇꯥꯍꯟꯈꯤꯗꯦ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯀꯩꯗꯧꯒꯅꯤ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯋꯥ ꯈꯟꯅꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯊꯥꯖ ꯊꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯃꯃꯥꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯌꯥꯝꯅ ꯀꯞꯈꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯃꯇꯣꯝꯗ ꯈꯟꯈꯤ ꯇꯨꯝꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯁꯥꯔꯒ ꯇꯨꯝꯕ ꯉꯝꯖꯗꯕꯤ ꯅꯨꯄꯤꯁꯤꯡꯗ ꯆꯦꯜꯂꯨꯔꯒ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯔꯝ ꯇꯧꯔꯨꯒꯗꯕꯅꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯈꯤꯗꯦ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥ ꯎꯕꯗ ꯊꯥꯖꯁꯨ ꯌꯥꯝꯅ ꯀꯞꯈꯤ ꯃꯃꯥꯒ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯈꯤ ꯃꯄꯥꯁꯨ ꯊꯥꯖꯁꯦ ꯂꯝ ꯍꯦꯟꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯈꯤꯕꯅꯤ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯀꯔꯤꯃꯇ ꯎꯠꯈꯤꯗꯦ ꯃꯥꯒꯤ ꯀꯀꯥꯗꯨꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯀꯀꯥꯗꯨꯅꯁꯨ ꯃꯉꯣꯟꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯀꯔꯤꯃꯇ ꯇꯥꯍꯟꯈꯤꯗꯦ ꯑꯁꯨꯝꯅ ꯃꯇꯨꯡꯒꯤ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯍꯧꯗꯣꯛꯅꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯗꯦ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝ ꯐꯩ ꯍꯥꯏꯗꯨꯅ ꯄꯥꯎꯁꯤ ꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯍꯩ ꯈꯔ ꯇꯝꯍꯟꯒꯦ ꯍꯌꯦꯡ ꯆꯍꯤ ꯁꯨꯔꯕ ꯃꯇꯝꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤ ꯑꯁꯨꯝꯅ ꯆꯍꯤ ꯁꯨꯔꯕ ꯃꯇꯝꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯌꯥꯅꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯥꯖꯁꯨ ꯃꯃꯥꯅ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯐꯣꯟ ꯑꯃ ꯂꯩꯕꯤꯔꯦ ꯅꯨꯄꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅꯗꯤ ꯐꯥꯎꯅꯗꯦ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯤ ꯊꯥꯖꯁꯨ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯇꯧꯔꯤ ꯇꯣꯏꯅ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯕꯅꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯇꯨꯝꯂꯕ꯭ꯔꯥ ꯀꯩꯗꯧꯔꯤ ꯑꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯍꯪꯅꯔꯒ ꯂꯥꯛꯈꯤꯕꯅꯤ ꯊꯥꯖꯅ ꯃꯈꯥ ꯇꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯊꯣꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯅꯨꯄꯥꯅ ꯍꯥꯟꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯂꯕꯁꯨ ꯃꯍꯥꯛꯇꯤ ꯄꯤꯌꯣꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯋꯥꯁꯨ ꯆꯪꯈꯤꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯦ ꯂꯦꯞꯁꯨ ꯂꯦꯞꯈꯤꯗꯕꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯊꯥꯖꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯈꯪꯕꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯇꯧꯕ ꯅꯨꯄꯥꯁꯤꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯑꯃꯠꯇ ꯍꯥꯏꯍꯟꯗꯦ ꯑꯗꯨꯒ ꯌꯥꯁꯨ ꯌꯥꯍꯜꯂꯝꯗꯦ ꯑꯁꯨꯝꯅ ꯊꯥꯖꯒꯤ ꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯇꯤ ꯄꯤꯌꯣꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯆꯩ ꯐꯣꯟ ꯇꯧꯕꯁꯨ ꯊꯥꯖꯗꯅ ꯑꯌꯥꯝꯕ ꯇꯧꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯗꯣꯛꯅꯕꯁꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯌꯥ ꯐꯥꯖꯤꯜꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯄꯤꯌꯣꯁꯦ ꯋꯥꯈꯜꯂꯣꯟ ꯑꯃ ꯇꯧꯔꯛꯄꯅꯤ ꯊꯥꯖꯗꯕꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯪꯍꯟꯗꯦ ꯃꯍꯥꯛ ꯂꯣꯏꯅ ꯀꯣꯏꯕ ꯉꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ ꯅꯨꯄꯤ ꯀꯣꯏ ꯅꯨꯄꯤ ꯎꯅꯩ ꯊꯥꯖꯗꯅ ꯑꯣꯏꯗ ꯄꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯤ ꯄꯤꯌꯣꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯅ ꯉꯥꯎꯅꯤꯡꯕ ꯉꯥꯎꯔꯁꯨ ꯑꯩꯗꯤ ꯊꯥꯖꯒ ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯂꯨꯍꯣꯡꯒꯗꯕ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯉꯥꯎꯅꯤꯡꯕ ꯉꯥꯎꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯤꯌꯣꯗ ꯈꯜꯂꯤ ꯃꯁꯤꯃꯛꯅꯁꯨ ꯄꯤꯌꯣꯅ ꯃꯅꯤꯡ ꯇꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯀꯣꯏꯔꯕꯅꯤꯅ ꯊꯥꯖꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯕꯤꯖꯤ ꯂꯩꯕ ꯋꯥꯏꯇꯤꯡ ꯂꯩꯕꯗꯤ ꯈꯔ ꯌꯥꯎꯔꯕꯅꯤ ꯊꯥꯖ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯑꯔꯥꯟꯕ ꯈꯟꯗꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯌꯨꯝꯒꯤ ꯃꯤ ꯑꯇꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯥꯗꯤ ꯄꯩꯁꯥ ꯀꯂꯦꯛꯁꯟ ꯆꯠꯄꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯕꯤꯖꯤ ꯋꯥꯏꯇꯤꯡ ꯀꯌꯥ ꯑꯁꯤ ꯂꯩꯈꯠꯂꯛꯄꯗꯒꯤꯗꯤ ꯊꯥꯖꯅ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯄꯤꯌꯣꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯄꯪꯍꯥꯏꯗ ꯍꯥꯏ ꯈꯔ ꯇꯣꯏꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯆꯤꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯊꯥꯖꯅ ꯍꯥꯏ ꯑꯩꯈꯣꯏꯅꯤꯁꯦ ꯐꯥꯗꯣꯛꯅꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯆꯦꯟ ꯆꯣꯡꯕꯒꯤ ꯋꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯇꯝ ꯉꯥꯏꯅꯔꯒ ꯂꯩꯔꯤꯕꯅꯤ ꯅꯪ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯈꯔ ꯍꯣꯡꯕ ꯃꯥꯜꯂꯤ ꯅꯪ ꯅꯨꯄꯤ ꯅꯍꯥ ꯀꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯏꯄꯪ ꯄꯪꯖꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯋꯥ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯄꯤꯌꯣꯅ ꯁꯥꯎꯒꯠꯂꯛꯏ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗꯨ ꯉꯥꯡꯒꯅꯨꯅꯦ ꯑꯩ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯅꯪ ꯄ꯭ꯔꯨꯞ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯖꯗ ꯃꯥꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ ꯊꯥꯖꯗꯤ ꯑꯉꯥꯡꯅꯤ ꯃꯥꯅ ꯉꯥꯡꯈꯠꯂꯛꯄ ꯃꯇꯝꯗꯁꯨ ꯇꯨꯃꯤꯟꯅ ꯄꯦꯔꯒ ꯂꯩꯈꯤ ꯍꯣꯏ ꯇꯧꯗ꯭ꯔꯗꯤ ꯐꯔꯦ ꯄꯥꯈꯠꯄꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯝ ꯆꯝꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯈꯨꯝꯃꯤ ꯄꯤꯌꯣ ꯑꯁꯣꯝꯗ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯔꯛꯄ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯁꯨ ꯊꯦꯡꯅꯔꯛꯄ ꯌꯥꯎꯔꯛꯄꯁꯤꯅ ꯃꯍꯥꯛꯁꯦ
ꯊꯥꯖꯗ ꯃꯥꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯀꯌꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯅꯥꯊꯩꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯛꯈꯤ꯫ ꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯍꯣꯡꯂꯛꯄ ꯇꯥꯔꯕꯗꯤ ꯑꯁꯣꯝꯗꯗꯤ ꯅꯨꯄꯤ ꯃꯥꯅ ꯈꯪꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖ ꯍꯟꯗꯛꯁꯦ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯄꯤꯌꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛꯇꯪ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯎꯅꯩ꯫ ꯎꯅꯕ ꯅꯨꯃꯤꯠꯁꯤꯗ ꯄꯤꯌꯣꯒꯤ ꯐꯣꯟ ꯑꯁꯤ ꯃꯥꯅ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯄꯤꯌꯣꯅ ꯃꯥꯒꯤ ꯐꯣꯟꯁꯦ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯊꯥꯖꯅ ꯍꯥꯏ, ꯀꯔꯤꯒꯤ ꯅꯪꯒꯤ ꯐꯣꯟ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯌꯥꯗ꯭ꯔꯤꯕꯅꯣ? ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯅꯪ ꯄꯥꯏꯌꯨꯁꯦ, ꯌꯦꯡꯉꯨꯁꯦ, ꯅꯪꯅ ꯌꯦꯡꯅꯤꯡꯕ ꯌꯦꯡꯉꯨ꯫ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯩꯅ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯖꯗꯣ ꯄꯦꯔꯤ ꯄꯦꯔꯤ ꯄꯤꯌꯣꯗ ꯋꯥ ꯍꯥꯏꯈꯤ꯫ ꯊꯥꯖꯅ ꯐꯅ ꯄꯦꯔꯕꯁꯨ ꯄꯤꯌꯣꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯑꯩꯒꯤ ꯐꯣꯟ ꯅꯪꯅ ꯌꯦꯡꯕ ꯌꯥꯗꯦ, ꯅꯪꯅ ꯌꯦꯡꯕ ꯌꯥꯗꯕ ꯃꯌꯥꯝ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯍꯥꯏ꯫ ꯊꯥꯖꯅ ꯍꯥꯏ, ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣꯕ? ꯑꯩꯅ ꯌꯦꯡꯕ ꯌꯥꯗꯕ ꯐꯣꯟꯁꯤꯗ ꯅꯪꯅ ꯀꯔꯤ ꯍꯥꯞꯂꯤꯕꯅꯣ? ꯀꯛꯊꯠꯂꯣ, ꯊꯨꯅ ꯀꯛꯊꯠꯂꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯥꯅ ꯁꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯄꯤꯌꯣꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯊꯥꯖꯕꯨ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ, ꯄꯤꯌꯣꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯐꯅꯌꯥꯝꯅ ꯍꯥꯜꯂꯕꯁꯨ, ꯄꯤꯌꯣꯅ ꯁꯨꯝꯅ ꯇꯣꯏꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯪꯂꯝꯗ꯭ꯔꯕꯁꯨ ꯇꯣꯏꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯁꯥꯅ ꯈꯪꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯅꯤ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯄꯤꯌꯣꯅ ꯉꯝꯗꯨꯅ ꯃꯥꯒꯤ ꯐꯣꯟꯁꯦ ꯌꯦꯡꯒꯦ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯕꯤꯖꯤꯁꯦ ꯌꯥꯝꯃꯗꯨꯅ ꯂꯩꯈꯤ꯫ ꯊꯥꯖ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯥꯛꯇꯪ ꯉꯥꯎꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯊꯥꯖꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯆꯦꯠꯅꯗꯤ ꯂꯦꯞꯈꯤ꯫ ꯄꯤꯌꯣ ꯃꯥꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯣꯡꯈꯤ꯫ ꯊꯥꯖꯒꯤ ꯑꯁꯣꯏꯕ ꯐꯥꯎꯕ ꯃꯥꯅ ꯊꯤꯔꯛꯄ ꯍꯧꯈꯤ꯫ ꯊꯥꯖꯅ ꯃꯍꯩ ꯇꯝꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯄꯤꯌꯣꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯃꯥꯗꯣ ꯀꯅꯥ ꯀꯩꯗꯧꯔꯤ ꯍꯥꯏꯗꯨꯅ ꯑꯁꯣꯏꯕ ꯊꯤꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯊꯥꯖꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯨꯡꯗꯒꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯇꯥꯜꯂꯛꯈꯤꯕꯁꯤꯡ ꯄꯤꯌꯣꯅ ꯎꯍꯧꯕ ꯌꯥꯎꯔꯕꯗꯤ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯠꯅꯅꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯤꯌꯣ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯐꯣꯇꯣꯗꯨ ꯊꯥꯖꯤꯜꯂꯛꯇꯨꯅ ꯃꯁꯤꯅ ꯄ꯭ꯔꯨꯞꯅꯤ ꯀꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯧꯔꯛꯈꯤ꯫ ꯊꯥꯖꯁꯦ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯈꯪꯅꯗꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯇꯒ ꯂꯣꯏꯅꯗꯦ ꯍꯥꯏꯗꯨꯅ ꯄꯤꯌꯣꯗ ꯃꯥꯅ ꯍꯥꯏꯈꯤ꯫ ꯄꯤꯌꯣꯅ ꯍꯥꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯑꯃ ꯉꯥꯡꯗꯨꯅ ꯑꯩꯉꯣꯟda ꯃꯔꯥꯟ ꯁꯤꯕꯗꯤ ꯌꯥꯕ, ꯅꯪꯒꯤꯗꯤ ꯑꯩꯅ ꯐꯨꯕ ꯀꯣꯟꯅꯅ ꯐꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯤꯌꯣꯅ ꯍꯦꯛꯇ ꯑꯣꯟꯈꯠꯇꯨꯅ ꯊꯥꯖꯗ ꯉꯥꯡꯉꯤ꯫ ꯊꯥꯖ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯋꯥꯏ ꯆꯥꯛꯈꯤꯕ ꯅꯤꯡꯉꯝꯈꯤꯗꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯆꯠꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄꯒꯤ ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯃꯍꯥꯛꯁꯦ ꯆꯠꯈꯤꯗꯕꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯋꯥꯔꯧꯔꯦ, ꯃꯥꯕꯨ ꯁꯥꯎꯔꯦ꯫ ꯑꯗꯨꯅ ꯑꯩ ꯊꯣꯛꯑꯔꯣꯏ, ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯊꯣꯛꯈꯤꯗꯦ, ꯆꯠꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯖ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯑꯔꯥꯟꯕ ꯈꯣꯡ ꯀꯔꯤꯃꯇ ꯊꯥꯡꯈꯤꯗꯦ꯫ ꯄꯤꯌꯣꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯅ ꯆꯍꯤꯁꯨ ꯃꯌꯥꯝ ꯍꯥꯟꯕ, ꯃꯥꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯒ ꯂꯩꯔꯔꯤ꯫ ꯃꯇꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯈꯔ ꯃꯔꯩ ꯌꯦꯠꯅ, ꯈꯔ ꯁꯥꯎꯅ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯌꯥꯎꯁꯪ ꯃꯇꯝ ꯂꯥꯛꯂꯔꯦ, ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯁꯤꯗ ꯊꯥꯕꯜ ꯑꯃ ꯇꯧꯒꯗꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯊꯥꯖꯕꯨ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤ, ꯈꯔ ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯊꯥꯖ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯋꯥꯁꯤꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ, ꯗꯤꯁꯤꯖꯟ ꯀꯔꯤꯃꯠꯇ ꯂꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯍꯣꯏꯅ ꯂꯩꯀꯥꯏꯗ ꯆꯣꯡꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯈꯔ ꯌꯥꯎ, ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯒꯗꯕꯅꯤ꯫ ꯏꯆꯥꯅ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯏꯃꯥꯅ ꯄꯦꯟꯅ ꯌꯦꯡꯗꯣꯏꯅꯤ, ꯆꯣꯡꯉꯨ, ꯏꯃꯥꯅ ꯁꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯗ ꯊꯥꯖ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯉꯁꯤꯗꯤ ꯊꯥꯕꯜ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯔꯦ꯫ ꯊꯥꯕꯜ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯊꯥꯖꯒ ꯄꯤꯌꯣꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯥꯖꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯂꯩ, ꯑꯩꯁꯨ ꯆꯣꯡꯗꯣꯏꯅꯤ, ꯍꯣꯔꯦꯟ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯄꯤꯌꯣꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ꯫ ꯊꯥꯖꯅ ꯊꯥꯕꯜꯁꯤ ꯈꯛꯇꯅꯤ, ꯏꯃꯥꯅꯁꯨ ꯆꯣꯡꯉꯨ ꯍꯥꯏ, ꯏꯃꯥꯅꯁꯨ ꯑꯩꯅ ꯆꯣꯡꯕ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏ, ꯑꯇꯩ ꯂꯩꯀꯥꯏꯗ ꯆꯠꯀꯗꯕ ꯅꯠꯇꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯄꯤꯌꯣꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯛꯈꯤ꯫ ꯊꯥꯖ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯈꯤ꯫ ꯃꯃꯥꯅ ꯍꯥꯏ, ꯀꯔꯤꯒꯤ ꯏꯆꯥꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕꯅꯣ? ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯆꯣꯡꯕ ꯀꯩꯗꯧꯒꯦ ꯍꯥꯏꯒꯦ? ꯑꯩꯅ ꯁꯪꯒꯗꯧꯔꯤꯕꯅꯤ, ꯆꯣꯡꯉꯨꯁꯤ, ꯏꯆꯥꯁꯤꯗꯤ ꯆꯣꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯅꯝꯗꯨꯅ ꯊꯥꯕꯜꯁꯦ ꯆꯣꯡꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯅ ꯊꯥꯕꯜ ꯆꯣꯡꯂꯕꯗꯤ ꯅꯨꯄꯥ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯄꯤꯌꯣꯗꯤ ꯂꯥꯛꯂꯣꯏ ꯍꯥꯏꯁꯤꯟꯅꯔꯝꯕ ꯇꯥꯔꯕꯁꯨ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯁꯦ ꯊꯥꯕꯜ ꯌꯦꯡꯉꯤ꯫ ꯊꯥꯖꯒ ꯅꯨꯄꯥꯁꯤꯡꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯕꯁꯤ ꯎꯔꯒ ꯃꯥꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ꯫ ꯃꯇꯣꯝꯇ ꯀꯟꯊꯤ ꯑꯁꯤ ꯄꯪꯍꯧꯗ ꯍꯧꯖꯩ꯫ ꯊꯥꯕꯜ ꯂꯣꯏꯕꯁꯨ ꯐꯅꯌꯥꯝꯅ ꯊꯦꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯄꯤꯌꯣ ꯑꯁꯦ ꯅꯠꯇ ꯁꯥ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ? ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯩꯔꯤꯕꯅꯤꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ, ꯄꯩꯁꯥꯒꯤ ꯑꯇꯩ ꯑꯇꯩ ꯉꯥꯡꯅꯕꯁꯨ ꯊꯥꯖꯁꯨ ꯌꯥꯎꯏ, ꯃꯃꯥ ꯍꯣꯏꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯊꯥꯕꯜꯁꯤꯒꯤ
nongalak numitani piyona thajabu hui habigum haduna mabu thina ngangki nang aise phadonaraga leribani aina haibu wasu tadaba aina haibu wasu indaba nang irang tawduna nupa kyaga nokheduna wari sanaba nang asidi khanglabani na ingonda paw pharakunu na ingonda wamata harakunu haduna piyona thajada chauduna yamna kana ngangki thajadi aran mathabati karimata tawdabana maram oraga nangna khalibu wakhaldu lale ai ngasi phawbada aran mathabak karimata tawbu leite aina thabak tawbu kutimusu nangonda punna khangan mani ai aran mathabak tawdi haduna piyoda mana kapsaduna wa kaya mahai adubu piyona yamna shauna ngangi aida nate aigi yungni mishlona shaurabani imasu yamna shaurabani imanasu nangina tawsi hainade imo phabo oiba tali haduna hairabani aina haidra aina yadaba aina pamdaba thabak tawguna haidra nang hukti kari share imanasu nangu pamde aduga aina su nangi sat kaya se pamde haduna piyona thajabu yamna thina thina ngangi thaja yamna kapki piyo se hoji thajabu pamlaktabagi mataw matawi mamada sumana semnin tharin wa kaya ma piyona thajigi matangna tammi aduga mana lona kaklu photo sing ichamjam photo dingaktani chamno wari sanabado mahangna aran mi engda uhallaga mamada phau photo sing ado yenghalle ima thajigi mataw se ai pamre ai magi mataw siam hainadre haduna mamara tammi masidagi mamado chauduna mathangi numit amada thajigi yumda lai photo jing su chamtholaga mana puruga lakpani aduga thajigi mamada piyog masini yam thina ngaki nachano pido kharwaro ichano panu siam shaurabani aduga mahagna mahi masing tamma chalaga mana irang toriba kayado nakhoi karimta senadra malini sielaga lerebin nupi macha amada sa thabagum tharabadi kari apa phata lakani habado nakhoi wakhan khare khanthaw yengudu photo singase ichano pana lona kaulbu ngaktani nachano pido lam khare heli kharwaro ichano pa yamna shaurabani asiguma mong mato se akhoi de pamsu pamde imobu oiba tali sahi sudri haduna phadot naraga thamlibi angang mana asumna hojukti hona torabadi hayangwai akhoi da lakla matungadi kari oigani akhoi gi yumase kangkhong chaiba tabani yumgi ahalam sina lerise angang singsida thaksi khasi bebar se karimata takpitra male haduna piyog mamana yam usitna wase ngalambani masigi matamase thaja school chakhibani mak yumda leitab tanjani aduga mapa dusu yumda leite kaka dusu yumda leito matangi mama matom tele dingai asumna mama adun la ngalam matamnadi thaji mama se yamna shauki masano piyadan school dagi halakpado ngaiki halakpaga wa karimat ngang dingai sayama thekduna masano pi thaja se mama adun hekta santharakpani hekta putharakpani khangjadabana kariginu ima engonda phurisiba kariginu haduna hai masigi wahang hanganu oktabi nangdi taptana phuba tabani haduna puthari marum khangdraba macanu pi asina mamagi makhong paduna khurumlaga ima engonda phurisiba kariginu masigi marma mangta haibiyu ai wakhal taba ngamde nachada phurisiba kariginu haduna hai mama se ngasai ngalam bakaya adugu nungai tabuduna nang adu yam irang kalibsi kariginu nama aise leksari ngai matamda nang dano torotine nupa pambi sahi shudingai nupa chenluga nang no hojik nupa mathang wari sanaduna nang irang kallaga migi nupa migi mina lalaga nghan base nang da halaga phagadabani haduna mama asna masan nupi se kanna phurame thaja aran mathaba kari matri tawkidabani mama na pendaduna ngalba phuriba kaya se bhag nai phawba haide tumin mama na pamlabadi mama na phuninga phurishno tumina leptuna bakhut onaduna mama na phuma tamasida wadadum hai ma aina sahi chudana cheluba aina imagi babumgi mingchat thelabasu imana phuninga phu ai kasum hairoi atubu ngasigi imana phuriba imana na chahada tawriba ngaliba mayamase ai karimatu wakhal dadi masigi asenga maram amta habiyu ni ma hoi ai chelure ai sahi chudana chelure adubu ai ngasi phawbada aran mathaba karimata tawdene haduna kapladuna mana hai maman amukuju phujili nachin thigano nangi oida padu wa kaya do imana logadaba nate nachin thigano haduna numit ase thaja mama asina phajana phuki numisigi numidangi matamda thajadi
Mamana pendabagi puja batarabasu mahakti mamada ima haina kawi adubu mamana khumde numidang tumadasu hanadi mama macha mukhui ni se punna tuminnabane adubu ngasidi mamana nangi phamungda tummo hadun macha nupi se tanthori wakhal nungaita magi phamungda tumme karigum khara thokre karigum khara ngangnakre haiba thajana khangi piyo da phone tawi piyo phone paikhlakte phone ado phatpar kakthale thaja wakhal yam nungaite amuksu matomda tum ngamdabdagi mamagi manak chali ima ei to mutum nungaite imagi manak tumge imaga tumina se haduna hai masida fu mamana yade aigana ka tum yaroi nangi phamungda tumuso haduna tanthoi matam masida mapadudi asom magi phamungda isisina tumkhrabani tawriba tholibu irang ase mapa se thoina khangde machanupi thajana su magi mapada karima thaidokte thaja ahing sima thawai yamna chana kapki mathang euki matamni thaja thabak taromdai khudingda mamada wa adum hai mamada wa adum hangi masida su mamana pakhum pinangdabugum adum tawi thajana ngasigi numisidi chasing thonglamlaga mahakse school chakhibani school nagi halakka matamna su mama adum kawi mamana khumde numidangi sak oduna mama bu sak cha haduna ko matamda mama se khumnibum khundabu nang hana charammo ai chaningdi haduna hai hanadi mamam cha se chak puna chaminabani numinini shure maman asumna thajada hainadabagi mong mato kayam ulakpa ngasigi numidang asisu tumma matamda ima ai nangi nagatumgi haduna thajana hajai maman yade mapabang manakta mopanupa anido adum tummani adu ngasidi mopanupa amase mamaduna pusilaga maga manakta tumhangre thajabu maga phamungda tumu haduna amuk haraki thaja thawai yama nungai kide asumna numit humni marini se mamana mangonda kobidaba wa kya ngangbidaba shawribani haduna machanopina mangonda wa hajabase karimata takidaba kayasina thajagi thawai nungai tabase ayaukre piyoda call tawsu pairaktaba message tharabs khumlaktaba nakoi khudimun aibu miraidaba natra nakoi khudimangna aibu taibang pans leiramno haduna talaba natra haduna mathonda wakhalase nungai taba kaya ama khanki numise nongmajing numitni thaju mababung ase nongmajing naga oibane machanupa ani si puduna kaithelda pochai khara leibu chakki ayuki chak thramdai gi matamda thajana ima kari mathen thongduno aido iru jabulorabane chak thonglage matam asida mamadu gi tathibu wahayona taraki nangi chak thongmada nang thoningmudu thongo aingonda kari mata hangano chakhumda pochai kari mata watabani loina leibani nanga chaning ma thongo haduna mamadan adumna yamna kanna wadu ngalaki numit barini mangani se mamadu asabu phattaba maram su kari nu khangdaba khudimang aibu mirairaba habegi wakhalsida thaja thamoy yamna kaiki thaja se karimata haramdana imungna changki mamasu thongalomda tumina thokibani masigi matam asida mamana ilama phiedo mangona thalami mangol leptuna thaja gi machindagi tamna sole ima aina khoi kanada landi lankidabani adubu imanasu aibu nachamakni haduna khanba ngamdre migi mi pau kaya am loduna aibu nang numit marini mangani sure kobidaba wa hanglabasu khumbidaba aduga mahanasu aibu maral kaya am siduna aibu mirai bide nakhoi mamna mirai bidaba aidi nakhoi gi maraktagi ai lamna chatkrage asumna magi thawai chakpa ningamdabaduna ayaukibadagi mamagi phi adu mangol thalamado tuminna paaduna thajana mangol ka adu changkre aduga mangol ka adu thonglon singkirame pungkhai amarungi matungdadi mamadu halaklaga chakhumna chalai chalaka matamda chakhu tholamdre karimata taromdre kadaida muchakre masigi angang lamhen bise kadondu muchakre haduna mahangna mangonda leptuna leplao lauduna mana kaurori adubu khumaktre mamasina kanna kaubada pakhum karimata piraktre mana laujai habatani yanakha lukhada sumangde leptuna lauribatani asomdana mangol ka asida machanupi dudi khapkhap chingnaga leikrabani
ꯇꯟꯖꯥ ꯑꯁꯤ ꯐꯥꯎꯕꯗ ꯃꯆꯤꯟꯗ ꯃꯨꯔꯃꯨꯝ ꯁꯣꯟꯗꯨꯅ ꯈꯪꯒꯅꯤ ꯃꯁꯤ ꯑꯉꯥꯡ ꯑꯁꯤ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯍꯦꯛ ꯆꯪꯂꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯪꯒꯣꯜ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯤꯕꯗꯣ ꯃꯥꯅ ꯎꯔꯝꯃꯤ꯫ ꯀꯩꯅꯣ ꯃꯪꯒꯣꯜ ꯀꯥꯁꯤꯗꯤ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯂꯣꯜꯂꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯊꯣꯡ ꯑꯗꯨ ꯍꯥꯏꯔꯞ ꯅꯝꯕꯅꯤ꯫ ꯅꯝꯕ ꯃꯇꯝꯗꯗꯤ ꯆꯠꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯃꯤꯍꯨꯜ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯊꯥꯖ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ꯫ ꯃꯅꯨꯡꯗ ꯊꯥꯖ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯊꯣꯡ ꯂꯣꯜꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯖꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯃꯥꯅ ꯏꯕꯦꯝꯃ ꯊꯣꯡ ꯍꯥꯡꯉꯨ ꯊꯥꯖ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯈꯤ꯫ ꯊꯣꯡ ꯑꯗꯨ ꯅꯝꯗꯨꯅ ꯍꯥꯡꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯕꯗ ꯉꯁꯥꯏꯒꯤ ꯃꯃꯥꯗꯨꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯌꯨꯝꯊꯪꯅꯕꯒꯤ ꯃꯌꯨꯝꯅꯤ ꯇꯥꯏ꯫ ꯏꯃꯥꯇꯣꯟ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯃꯪꯒꯣꯜ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯡꯁꯤ ꯂꯥꯎꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯀꯧꯔꯛꯄꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯤ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯀꯀꯥ ꯑꯗꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯃꯥꯏ ꯀꯀꯥ ꯑꯗꯨꯁꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯁꯨꯝꯅ ꯃꯤ ꯌꯣꯝꯁꯤꯟꯅꯗꯨꯅ ꯃꯪꯒꯣꯜ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤꯕꯗꯣ ꯀꯀꯥ ꯑꯗꯨꯁꯨ ꯎꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯅꯕ ꯍꯣꯠꯅꯩ꯫ ꯐꯛꯀꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯤ ꯊꯥꯖꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯉꯛꯇ ꯃꯃꯥꯒꯤ ꯐꯤ ꯑꯗꯨꯕꯨ ꯌꯦꯠꯁꯤꯜꯂꯒ ꯃꯥꯅ ꯌꯥꯟꯊꯔꯒ ꯃꯈꯣꯡ ꯑꯗꯨ ꯆꯣꯟꯊꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯃꯃꯥ ꯑꯗꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯔꯛꯈꯤ꯫ ꯀꯀꯥꯈꯣꯏ ꯃꯈꯣꯏ ꯃꯌꯥꯝ ꯀꯞꯅ ꯊꯥꯖꯕꯨ ꯊꯥꯡꯊꯔꯝꯃꯤ꯫ ꯃꯤꯍꯨꯟ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯤꯍꯨꯟ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯔꯩ ꯑꯗꯨ ꯆꯤꯛꯂꯝꯂꯦ꯫ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯇ ꯀꯞꯅ ꯂꯥꯎꯅꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯄꯥꯕꯨꯡꯁꯨ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯂꯦ꯫ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤꯌꯥꯝ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗꯗꯤ ꯃꯄꯥꯕꯨꯡꯁꯨ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯃꯥ ꯋꯥꯟꯊꯔꯝꯕꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯁꯤ ꯍꯦꯟꯅ ꯆꯥꯛꯈꯤ꯫ ꯅꯨꯃꯤꯠ 4-5 ꯑꯁꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯏꯃꯥ ꯀꯧꯖꯕ ꯐꯥꯎꯕ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯝꯃꯨꯗꯕ, ꯃꯥꯅ ꯋꯥ ꯍꯥꯏꯔꯨꯗꯕ ꯑꯁꯥꯎꯕꯒꯤ ꯃꯇꯧ ꯎꯠꯂꯤꯕ ꯀꯌꯥ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯄꯦꯟꯗꯕꯗꯒꯤ ꯅꯤꯡꯉꯝꯗꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤꯀꯣ ꯍꯥꯏꯕꯁꯤ ꯈꯟꯊꯔꯛꯄ ꯃꯇꯝꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ? ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯨꯅ ꯑꯁꯨꯝ ꯃꯃꯥꯗꯨꯅ ꯀꯞꯂꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯨꯃꯤꯠ 7-8 ꯑꯁꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯐꯖꯅ ꯈꯨꯝꯕꯤꯔꯝꯂꯕ, ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ, ꯃꯤꯅ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯕꯁꯨ ꯃꯆꯥꯗ ꯑꯗꯨꯒꯤ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇꯅ ꯃꯆꯥꯒꯤ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯁꯣꯏꯔꯤ ꯍꯥꯏꯕꯗꯣ ꯃꯃꯥꯗꯨꯅ ꯊꯤꯒꯠꯄꯤꯔꯝꯂꯕ, ꯃꯆꯥꯒꯤ ꯑꯁꯣꯏꯕ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯃꯃꯥꯗꯨꯅ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯔꯝꯂꯕ ꯇꯥꯔꯕꯗꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈꯥꯡꯉꯣꯛꯊꯛꯇ ꯂꯣꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯊꯥꯖꯒꯤ ꯄꯨꯟꯁꯤꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥ, ꯑꯋꯥꯕ ꯀꯌꯥꯅ ꯁꯔꯨꯛ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯃꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯈꯤ꯫ ꯉꯜꯂꯤꯉꯩ ꯃꯥꯅ ꯆꯦꯟꯕ ꯅꯧꯔꯤꯉꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ, ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯐꯪꯈꯤꯕꯅꯤ꯫ ꯏꯔꯥꯡ ꯀꯟꯃꯟꯕꯒꯤꯅꯤ, ꯆꯍꯤ ꯁꯨꯗ꯭ꯔꯤꯉꯩ ꯅꯤꯄꯥ ꯄꯥꯟꯕꯒꯤ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌా ꯑꯃꯁꯨ ꯇꯥꯈꯤꯕꯅꯤ꯫ ꯈꯪꯅ ꯇꯥꯁꯤꯟꯅꯗꯕꯁꯨ ꯁꯥꯈꯤꯕꯅꯤ꯫ ꯃꯃꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯁꯦꯝꯗꯣꯛꯄꯤꯔꯝꯕ ꯇꯥꯔꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯁꯦ ꯊꯣꯛꯂꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯤꯌꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯦꯡꯉꯨ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯅ ꯆꯦꯟꯕꯤꯔꯨꯔꯦ꯫ ꯆꯍꯤꯁꯨ ꯃꯌꯥꯝ ꯈꯦꯠꯅꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯥꯅ ꯐꯖꯅ ꯁꯦꯝꯕꯁꯨ ꯌꯥꯔꯤꯕꯅꯤ, ꯃꯥꯅ ꯐꯖꯅ ꯑꯄꯥꯝꯕ ꯍꯥꯏꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯀꯔꯤꯃꯠꯇ ꯂꯥꯟꯖꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯑꯁꯤ ꯄꯪꯀꯣꯏꯗ ꯀꯣꯏꯔꯒ ꯃꯥꯅ ꯃꯔꯥꯜ ꯀꯌꯥ ꯑꯃꯁꯨ ꯁꯤꯔꯤꯕꯅꯤ꯫ ꯊꯥꯖꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯌꯥꯗ ꯇꯣꯜꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯋꯥꯔꯤꯁꯤꯗ ꯀꯅꯥꯅ ꯆꯨꯝꯂꯤꯕ, ꯀꯅꯥꯅ ꯂꯥꯜꯂꯤꯕ, ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯣꯏꯍꯟꯅꯤꯡꯕꯁꯤꯡꯁꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯁꯨ ꯑꯗꯨꯃꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫